Lamdam asida thokliba irang asi athuba matam da loishinduna mahousha ge punsi da hanjillaknaba amasung irang asida thawai na pontha pikhraba athuba shing da ikai khumnaba utpa oina thouni thouram among ngasi Chingmeirong da leiba Tangkhul Baptist Church da All Manipur Christain Organization asinduna Pangthokre. Candlelight for Restoration of Peace Prayer haina mingthon bathoram aduda tongwan ba furuki Christian leaders sing na thouni thouram adu pangthokhre. Iramasi gi matang da Tom TV gi Bishnupur correspondent Naresh Sagol sem da gi paudam ama. I know Zilay from a sea, Tangkhul Baptist Church in Palgi, from a name of a sitting a sea, Tuan Ba, Manipur Kundariba, different communities can, Saruya, Dunama, Pangthokre, Thouram Masida, Kari Karamba, Wakalon, the High River Thouram Masi, Saruya Lakpano, Madi Kari of Makona, Shogim from the Kari Thouni, Habagi Matanga, Mampudamian, Taminus. W. Feaston High, it is better to light a candle than to curse the darkness. Maramaduna, Akwagi Prabhu, Ingtawi Jubras, the Prince of Peace, Prabhu Jesus Christ Nasu, Nakoisi, Taibong Malem Sigi, Thumni amasung Mangali. Maramaduna, Ngasi Manipur Iramdam Sana Leibak, Haidana, Akwagi Ipu Pana Thonbiramba, Adunglaba, Iramdam, Sana Leibak Manipur se, Ngasi Asi Anagi Leibak Wedana, May 3 di Hodan Ngasi Pauba, Kanglup Prup, Maruina Kuchilno, Maitei ga Kuki ga wathok violence conflict na marang oidora ngasi misi mina aduga mihat mipun da chenadra ekhoigi Manipur iramdam iraiza ahan angang satra satri khaidana misi mina yamna thokhiduna pantaba thabak thawong kya thokhiba aduga loinana imai bel yamna nuksizaraba apokpi pasingi thamoi ningba kaiba asa kaiduna leri maraksida ekoi All Manipur Christain Organization na ngasi ekoi mang wenana ekoi apilama tawjaki madudi ekoi punsi di ekoi Christmas si dumdang tawdana low profile da ekoi Christmas si tawrusi haidana ekoi lauthokki baga loinana maduga mari leinana ngasi All Manipur Christian Organization singjlangjari ba candlelight service amati Pray for Peace Manipur masi Tangkhul Baptist Church Dulaland Imphal da singjlangjaduna ngasi tungan ba jila degi tungan ba communities kanglu phuruk khaidana all communities cutting across all communities and denominations ngasi sida Tangkhul Church da punduna ekoi Manipur iramdang gi tandu leita drabse mikap mirau dhalaba awat tenthal leisa ekoi teng thabu utbu oina ekoi prathana kachaki aduga loinana ekoi Manipur iramdam da langoi chandana pap na noheta leraba adung laba amambana ekoi bu khudum channa lerabase ekoi mangalam werasi carry your candle habi isei saktana ekoi ngasidi ge ekoi Manipur iraiza gi Christian sing se mangam werasi tamda chingda chalaga isogi nuksibgi maduga mangal gi paujel do pirasi haidana ngasi ekoi myam church ki luchil purel Manipur da lebiriba ekoi gi ngasidi kuki yaudra akoi maiteiga naga gi Christian singi leaders sing maruina akoi All Manipur Christian Organization gi luchil purense under the banner and aegis of All Manipur Christian Organization tangasi pangthokhre ba thouram ni akoi punsana ba ya double leite haibal leite aduga amana soirasu amana lalasu copy ba ya double leite haibal leite banena mase ngasigi Manipur da amuk mahousha punsi hanja rede aide Christian leaders sing sida sichinaraga akhoi thaba tahonbana chungani haidana ai lojai loinana Christian sing leaders sing mayam da aina thona happening bade as masi akhoi thokre haidana kiraga tumina leibana taba yamna thona leina tholaga prayer ga tawnana kana mamang changchalaga role khra lobasu pami adu oirade Manipurda athuba matamda shanti hanjillakni abise ai thajaba lei akhoi Manipur gi tamakta peace lakningai gitamakta prayer tominaba haibase yamna afaba program ni haina ai thamjai amko na shinba candlelight service asida yaubal lakbase yamna harauzai ishor dusu yamna harauba phongdokchai aduga akhoi ngasi candlelight service tauriba even asida akhoi mayam peace and harmony phangba oisnu haina haizning aduga amuka nasu Christmas ki greetings su ishor gi like I want to extend my Christmas greetings to everyone who is watching this. Anoba chahi 2024 lakpaga iroinana Manipurda mahousha gumna nungsi chanana Manipurda khundariba puru khudimangna amaga corporation pinaduna mahousha gum nungsi chanana leiba lamdam ama oiminarasi haibo fam thamjabagalorina pauramjariba Naresh Sagol Sam Tom TV Info